ꯂꯣꯏꯗ꯭ꯔꯤꯕꯣ ꯗꯥ ꯊꯧꯕꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯃꯥ ꯉꯥꯏꯔ ꯂꯩꯔꯦꯌꯦ ꯆꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦꯌꯦ ꯂꯣꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯦꯕ ꯆꯦꯅ ꯀꯦꯔꯛꯏꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩ ꯉꯥꯏꯕ ꯋꯥꯔꯦꯀꯣ ꯗꯥ ꯊꯧꯕꯁꯨ ꯋꯥꯔꯝꯃꯅꯤ ꯏꯁ ꯃꯤ ꯅꯨꯄꯥ ꯎꯅ ꯆꯠꯄꯕꯨ ꯀꯦꯗꯅ ꯏꯊꯤ ꯆꯠꯀꯗ꯭ꯔꯣ ꯅꯆꯦꯅ ꯐꯖꯕ ꯍꯥꯏꯁꯦ ꯅꯪꯒꯤꯁꯨ ꯅꯃꯥꯏꯅꯤ ꯍꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯑꯗꯨꯗ ꯐ꯭ꯌꯨꯆꯔ ꯏꯇꯩꯗꯣ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕ ꯍꯟꯖꯟ ꯍꯟꯖꯟ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯆꯦ ꯅꯪꯁꯦ ꯗꯥ ꯊꯧꯕꯅ ꯐꯖꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯌꯥꯔꯦ ꯍꯩꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯏꯇꯥꯎ ꯂꯤꯡꯖꯦꯜꯗꯣ ꯃꯁꯛ ꯌꯥꯝ ꯊꯤ ꯐꯖꯊꯣꯛꯑꯦꯕꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯁꯨꯝ ꯈꯟꯖꯤꯜꯂꯛꯑꯕꯅꯤ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯕ ꯏꯇꯥꯎ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦꯀꯣ ꯍꯥꯏꯌꯣ ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯔꯅꯨ ꯏꯕꯣ ꯑꯗꯨꯅꯦ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯕꯤꯒ ꯍꯥꯏꯔꯦꯗꯅ ꯑꯗꯨꯁꯨ ꯌꯥꯗꯦ ꯅꯪꯅ ꯌꯥꯔꯦ ꯅꯣꯏꯅꯤꯅ ꯍꯥꯏꯕꯤꯗꯣꯏꯕ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯦꯟꯊꯣꯏꯕꯤꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯍꯦꯟꯊꯣꯏꯕꯤꯒ ꯅꯪꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ ꯑꯗꯨꯅ ꯐꯠꯇꯔꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯦꯟꯊꯣꯏꯕꯤꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯔꯒꯦ ꯉꯥꯏꯈꯣ ꯄꯤ ꯑꯝꯇ ꯄꯥꯏꯔꯨꯁꯤ ꯀꯩꯅꯣ ꯌꯥꯔꯦ ꯅꯣꯏ ꯇꯧꯍꯧꯔꯣ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯦꯟꯊꯣꯏꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯅꯪ ꯊꯤꯔꯛꯏꯅꯦ ꯏꯁꯤꯡ ꯁꯧꯒꯦ ꯇꯧꯅꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯂꯥꯛꯑꯣ ꯁꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯄꯥꯔꯤ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯊꯕꯛ ꯆꯠꯂꯦ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯔꯦ ꯆꯠꯐꯝ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯩ ꯇꯨꯝꯕꯒ ꯌꯥꯔꯛꯇ꯭ꯔꯤꯁꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨꯅꯦ ꯇꯨꯝꯕꯒ ꯌꯥꯔꯛꯇ꯭ꯔꯤꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯔꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯁꯣꯏ ꯌꯥꯔꯛꯀꯅꯤ ꯈꯪꯉꯦꯕ ꯑꯗꯨꯒꯤꯅꯤ ꯊꯑꯣꯏꯅ ꯅꯪ ꯊꯤꯔꯛꯏꯁꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯤ ꯁꯨꯝ ꯍꯥꯏꯗꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯕ ꯑꯗꯣ ꯅꯪ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯣꯕ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦꯗ ꯂꯤꯡꯖꯦꯜꯕꯨꯅꯦ ꯍꯥ ꯂꯤꯡꯖꯦꯜꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯂꯤꯡꯖꯦꯜꯕꯨꯅꯦ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯃꯥ ꯁꯣꯏ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯍꯥꯏꯕ ꯇꯜꯂꯦ ꯍꯥꯏꯔꯣ ꯇꯟꯗꯦꯗ ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯅꯪ ꯏꯁꯤꯡ ꯁꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯩ ꯁꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯃꯥꯅꯦ ꯂꯤꯡꯖꯦꯜꯕꯨꯅꯦ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯂꯤꯡꯖꯦꯜ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯩꯃꯥ ꯚꯥꯔꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯎꯏꯗ ꯑꯗꯣ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯇꯦꯅ ꯀꯩ ꯋꯥꯅꯣ ꯀꯩ ꯍꯦꯟꯊꯣꯏꯕꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯗꯅ
ꯍꯣꯏ ꯄꯥꯔꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯅꯪ ꯂꯤꯡꯖꯦꯟꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦꯕꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯦ ꯇꯞꯇꯥꯏ ꯐꯨꯗꯁꯤꯔꯣ? ꯃꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑ ꯃꯥ ꯑꯐꯥꯎ ꯁꯥ ꯌꯥꯕ꯭ꯔꯕ? ꯏꯇꯥꯎ ꯅꯪ ꯂꯤꯡꯖꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯦꯟꯊꯣꯏꯕꯤ ꯑꯣꯏꯅ ꯀꯣꯏꯁꯜꯂꯨ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯍꯦꯟꯊꯣꯏꯕꯤꯁꯦ ꯑꯩꯒꯤꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯩ ꯃꯉꯣꯟꯗ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯕ ꯂꯩꯇꯦ ꯅꯪꯅꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯔꯤꯕ ꯍꯦꯟꯊꯣꯏꯕꯤꯅꯗꯤ ꯅꯪ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤꯀꯣ ꯑꯁ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯇꯧꯔꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯤꯡꯖꯦꯜ ꯅꯣꯏ ꯂꯝꯁꯤꯅ ꯂꯥꯞꯄꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯎꯅꯤꯡꯉ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤꯔꯣ ꯏꯁ ꯃꯊꯧꯅꯥ ꯌꯥꯝ ꯐꯩꯗ ꯅꯨꯄꯥꯁꯦ ꯉꯝꯃꯗ꯭ꯔꯣ ꯏꯟꯅꯔꯛꯑꯒꯦ ꯉꯝꯕꯩ ꯋꯥꯗꯤ ꯉꯝꯃꯦꯍꯦ ꯑꯗꯨꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅꯤ ꯋꯥꯗꯅꯕ ꯊꯕꯛ ꯑꯃ ꯇꯧꯁꯟꯒꯦ ꯇꯧꯕꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯔꯦꯗꯤꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯈ꯭ꯔꯕꯅꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯍꯌꯦꯡꯋꯥꯏ ꯋꯥꯗꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯣ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯆꯥꯔꯁꯤ ꯉꯟꯁꯨ ꯉꯜꯂꯤꯕ ꯍꯣꯏ 이붕어, 파리야. ꯀꯩ ꯍꯥꯏꯒꯦ ꯇꯩꯃ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯇꯩꯃꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯄ ꯅꯠꯇꯦꯅꯦ ꯅꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯁꯥꯎꯔꯕꯅꯤꯀꯣ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯌꯦꯡꯁꯤꯟꯕꯁꯨ ꯇꯧꯗꯦ ꯂꯩꯀꯥꯏꯗ ꯅꯃꯥꯟꯅꯕ ꯈꯔꯒ ꯌꯥ ꯂꯥꯡꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯏꯇꯩꯃ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦꯕ ꯑꯩꯁꯨ ꯀꯩ ꯇꯧꯕ ꯌꯥꯒꯦꯅ ꯀꯟꯅ ꯈꯜꯂꯤꯅꯤ ꯉꯥꯏꯈꯣ 이때이면 와 ꯑꯃ ꯍꯪꯒꯦ ꯅꯪꯅ ꯂꯤꯡꯖꯦꯟꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯁ ꯀꯥꯏꯗꯣꯏꯅꯣ ꯏꯇꯩꯃ ꯀꯅꯥ ꯍꯥꯏꯕꯗꯨꯅ ꯇꯥꯟꯅꯗꯦꯀꯣ ꯏꯇꯩꯃ ꯑꯣ 이때이ꯃꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯀꯣ ꯕꯦꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯥ ꯁꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯦ ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯄꯛꯀꯅꯦꯅ ꯊꯑꯣꯏꯅ ꯁꯥꯍꯜꯂꯤꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯅꯝꯃ ꯌꯥꯝꯅꯁꯨ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯅꯞꯅꯔꯕꯅꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ ꯅꯪ ꯍꯣꯏ ꯏꯅꯝꯃ ꯍꯩꯃꯥ ꯂꯤꯡꯖꯦꯟ ꯎꯗ ꯀꯨꯏꯔꯦꯗ ꯑꯧ ꯏꯅꯝꯃ ꯑꯩꯅꯒ ꯂꯥꯛꯇ꯭ꯔꯗꯤ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯁꯨꯡꯂꯥꯛꯀ ꯂꯥꯛꯄꯤ ꯄꯣꯠꯇꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯗ ꯑꯅꯤꯁꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯏꯅꯝꯃ ꯆꯥ ꯂꯣꯟꯕꯤꯔꯨꯒꯦ ꯍꯣꯏ ꯏꯅꯝꯃ 이나마 메기 레이버두가 카람 타호비로고 ꯀꯩ ꯂꯩꯒꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯣ ꯂꯤꯡꯖꯦꯜ ꯅꯪ ꯗꯥ ꯊꯧꯕꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯣ ꯐꯥꯎꯅꯔꯤꯌꯦ ꯉꯥꯏꯈꯣꯅꯦ ꯄꯥꯔꯤꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯈꯤ ꯍꯥꯏꯌꯦ ꯍꯥ ꯄꯥꯔꯤꯅꯕꯣ ꯍꯣꯏ ꯅꯉꯣꯟꯗ ꯍꯥꯏꯈꯤ ꯍꯥꯏꯌꯦ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯂꯤꯡꯖꯦꯜ ꯄꯥꯔꯤꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯗꯥ ꯊꯧꯕꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯦꯟꯊꯣꯏꯕꯤ ꯄꯥꯔꯤꯅꯕꯨ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯣ ꯃꯥꯗꯤ ꯌꯥꯝ ꯆꯥꯎꯈꯠꯇꯦꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯟꯕꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯂꯤꯡꯖꯦꯜ ꯅꯨꯡꯁꯤꯕꯗꯕꯨ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯕꯤꯗꯕꯁꯦ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯋꯥꯕꯅꯤ ꯍꯦꯟꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯒꯦ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯄꯥꯔꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯂꯤꯡꯖꯦꯜ ꯑꯁ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗ
ꯆꯥꯁꯨ ꯂꯣꯏꯔꯦ ꯃꯦꯒꯤꯁꯨ ꯂꯩꯍꯧꯔꯦ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯜꯂꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯉꯥꯏꯔꯦꯀꯣ ꯅꯪꯅ ꯀꯦꯕ ꯄꯥꯝꯖꯕꯁꯤꯗꯤꯀꯣ ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯏꯇꯥꯎ ꯑꯁꯤ ꯂꯤꯡꯖꯦꯜ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅꯤ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅ ꯃꯁꯦ ꯂꯩꯀꯥꯏꯗꯒ ꯌꯧꯁꯜꯂꯛꯑꯦꯅꯦ ꯌꯥꯗꯦꯕ ꯑꯃ ꯈꯪꯍꯜꯂꯨꯁꯤ ꯂꯥꯛꯑꯣ ꯑꯣꯏ ꯅꯪ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯄꯅꯣ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯁꯛ ꯌꯥꯝ ꯊꯤ ꯇꯥꯈꯠꯂꯤꯅꯦ ꯑꯣꯏ ꯅꯪ ꯆꯩꯖꯒꯥꯏꯔꯣ ꯀꯩꯅꯣ ꯁꯠ ꯆꯪꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯈꯟꯅꯍꯧꯕꯤꯔꯤꯁꯤꯕꯣ ꯌꯥꯝ ꯆꯥꯎꯈꯠꯇꯦꯗ ꯅꯣꯏ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣ ꯆꯥꯎꯈꯠꯇꯦꯗꯤ ꯍꯥ ꯅꯪ ꯃꯤꯁꯇ꯭ꯔꯤꯔꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯐꯨꯔꯤꯠ ꯀꯗꯤ ꯄꯥꯏꯔꯛꯀꯅꯨꯗ ꯀꯩꯅꯣ ꯄꯥꯏꯔꯛꯀꯅꯣꯗꯤ ꯄꯥꯔꯤ ꯊꯥꯗꯣꯛꯅꯣ ꯅꯪ ꯆꯥꯎꯈꯠꯇꯕ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯂꯩꯀꯥꯏ ꯅꯨꯄꯤꯕꯨ ꯃꯆꯦ ꯃꯆꯟꯗꯧꯅ ꯈꯟꯕ ꯉꯝꯗꯕ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯈꯟꯒꯅꯨ ꯆꯥꯎꯈꯠꯇꯕ ꯂꯥꯛꯑꯣ ꯖꯁ ꯂꯥꯛꯑꯣ ꯏꯅꯥꯎꯗꯤ ꯆꯥꯎꯔ ꯁꯥꯡꯉꯕꯅꯤꯅ ꯂꯩꯀꯥꯏꯗ ꯃꯤ ꯒꯨꯟꯗꯥꯒ ꯇꯧꯕ ꯍꯧꯔꯕꯅꯤꯅꯦ ꯑꯁ ꯏꯇꯩꯃ ꯃꯅꯨꯕꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯅ ꯑꯝꯇꯪ ꯐꯨꯒꯦ ꯈꯜꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯠꯇꯦ ꯃꯤ ꯃꯆꯥꯗꯨꯅ ꯅꯉꯣꯟꯗ ꯆꯤꯛꯀꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪ ꯑꯗꯥꯝ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯎꯅꯕ ꯂꯥꯛꯆꯕꯅꯦ ꯍꯣ ꯑꯗꯨꯗꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯁꯤꯗꯤ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕ ꯅꯨꯄꯤꯗꯨꯗ ꯉꯥꯎꯔꯤꯕꯅꯤ ꯀꯥꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯈꯨꯗꯩꯗ ꯏꯁꯇꯤ ꯇꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯂꯩꯀꯥꯏ ꯂꯥꯜꯂꯨꯝꯕꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯌꯥꯝꯕꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯗꯣꯛꯀꯦ ꯅꯌꯥꯝꯕꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯦꯅ ꯅꯪ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯦꯅꯦ ꯑꯁ ꯏꯇꯩꯃ ꯇꯥꯃꯣꯗ ꯍꯥꯏꯅꯨꯀꯣ ꯑꯩ ꯇꯜꯂꯦꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩ ꯃꯇꯨꯡꯗꯅꯦ ꯃꯤꯒ ꯑꯝꯇ ꯈꯟꯅꯖꯔꯔꯣꯏ ꯑꯗꯨ ꯏꯇꯩꯃ ꯑꯩ ꯕꯣꯏ ꯍꯥꯏꯐꯥꯎꯇ ꯆꯧꯒꯦ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯌꯥꯔꯣꯏ ꯑꯁ ꯏꯇꯩꯃ ꯍꯂꯦ ꯑꯝꯇ ꯉꯥꯏꯈꯣ ꯗꯥ ꯄꯥꯔꯤ ꯀꯩ ꯍꯥꯏꯒꯦ ꯅꯣꯏ ꯆꯦ ꯂꯩꯍꯧꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤꯗ ꯂꯩꯍꯧꯋꯤ ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤ ꯃꯤ ꯑꯃꯨꯛ ꯈꯠꯅꯕꯤꯒꯦ ꯍꯥꯏꯔꯣ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯍꯂꯦ ꯅꯍꯥꯟ ꯊꯧꯗꯣꯛꯇꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯕ ꯅꯣꯏ ꯆꯦꯗ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯃꯁꯥ ꯉꯝꯍꯧꯗꯦ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯉꯔꯥꯡꯗꯒꯤ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗꯦ ꯑꯩ ꯆꯠꯂꯦ ꯗꯥ ꯄꯥꯔꯤ ꯆꯥ ꯁꯤꯁꯨ ꯄꯨꯔꯥ ꯃꯆꯦꯒꯤ ꯃꯤꯍꯨꯟꯅꯤꯅꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯉꯝꯗꯣꯏꯖꯥꯠꯅꯣ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪꯅ ꯗꯥꯏꯅꯥ ꯍꯣꯏꯗ ꯆꯠꯂꯨꯏꯅꯦ ꯆꯦ ꯗꯥ ꯄꯥꯔꯤꯗꯣ ꯊꯦꯡꯅꯩ ꯁꯛꯇꯥ ꯅꯨꯡꯁꯤꯗꯗꯅꯅꯦ ꯆꯦꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯝꯕꯅꯦ ꯑꯗꯨꯒ ꯆꯦꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯅ ꯊꯤꯅ ꯉꯥꯡꯉꯝꯕꯅꯦ ꯅꯛꯁꯤꯟꯅꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯦ ꯂꯩꯀꯥꯏ ꯅꯨꯄꯤꯕꯨ ꯃꯆꯦ ꯃꯆꯟꯅꯦꯅ ꯌꯦꯡꯕ ꯉꯝꯗꯕ ꯅꯪ ꯆꯪꯉꯣ ꯆꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯆꯠꯂꯣ ꯍꯣꯏ ꯆꯦ
ꯕꯦꯃꯥ ꯀꯣꯛ ꯆꯤꯛꯄ ꯐꯔꯕ ꯅꯪꯕꯣ ꯈꯔ ꯐꯔꯦ ꯅꯃ ꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯦ ꯅꯪꯕꯣ ꯍꯦꯟꯊꯣꯏꯕꯤ ꯑꯩꯗꯤ ꯃꯄꯥꯟꯗ ꯀꯣꯏꯀꯧ ꯀꯧꯏ ꯍꯩꯃꯥ ꯄꯥꯔꯤ ꯆꯪꯉꯣ ꯆꯪꯉꯣ ꯑꯧ ꯏꯇꯩꯃ ꯄꯥꯔꯤ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣꯀꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯥ ꯍꯦꯟꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯄꯥꯔꯤ ꯂꯤꯡꯖꯦꯜꯗꯣ ꯁꯥ ꯉꯝꯗꯦ ꯑꯩ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯒꯨꯂꯤꯅꯤ ꯅꯪ ꯈꯔ ꯑꯃ ꯄꯤꯕꯤꯌꯣꯕꯀꯣ ꯑꯁ ꯑꯩ ꯅꯍꯥꯟꯗꯤ ꯂꯤꯡꯖꯦꯜꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯕꯨ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯐꯖꯅ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯣꯕ ꯑꯗꯨꯒꯅꯦ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯐꯥꯎ ꯄꯥꯕꯤꯌꯣ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯍꯣꯏ ꯄꯥꯔꯤ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯒꯦ ꯑꯗꯣ ꯅꯪ ꯃꯤ ꯈꯟꯅꯕꯗꯣ ꯈꯟꯅꯒꯅꯨ ꯅꯪꯅ ꯂꯤꯡꯖꯦꯜꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤ ꯈꯠꯅꯩ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯏ ꯄꯥꯔꯤ ꯑꯦ ꯅꯪꯉꯣꯟ ꯀꯩ ꯆꯩꯅꯥ ꯐꯥꯎꯔꯤꯕ ꯂꯣꯏꯔꯦ ꯅꯪꯁꯨ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ ꯅꯪ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩ ꯊꯣꯛꯑꯦ ꯄꯥꯔꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯕꯤꯗꯦꯗꯀꯣ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯗꯦꯗꯀꯣ ꯐꯔꯦ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤꯌꯦ ꯄꯥꯔꯤ ꯍꯦꯟꯊꯣꯏꯕꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯂꯤꯡꯖꯦꯜ ꯍꯣꯏ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ ꯂꯤꯡꯖꯦꯜꯗꯨꯕꯨ ꯃꯁꯥ ꯈꯔ ꯐꯧꯔꯕꯣ ꯃꯥ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤ ꯍꯥꯏꯕ꯭ꯔꯅꯦ ꯄꯥꯔꯤ ꯅꯪ ꯂꯤꯡꯖꯦꯜꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯥꯔꯤ ꯂꯤꯡꯖꯦꯜꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯂꯤꯡꯖꯦꯜꯕꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯦ ꯍꯦꯟꯊꯣꯏꯕꯤ ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯣꯏꯗ ꯆꯠꯁꯨ ꯂꯥꯛꯑꯣ ꯄꯥꯔꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯒꯗꯧꯔꯤꯕꯅꯣ ꯑꯩ ꯉꯝꯃꯣꯏ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯍꯦꯟꯊꯣꯏꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯉꯥꯎꯕ ꯏꯇꯧꯁꯤꯗ ꯍꯩꯅꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯂꯤꯡꯖꯦꯜꯒ ꯁꯣꯏꯗꯅ ꯎꯅꯈꯤꯅꯤ ꯑꯩ ꯄꯥꯔꯤ ꯑꯩꯅ ꯍꯥꯏꯁꯤꯝꯇ ꯇꯥꯈꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯇꯥꯗꯕ ꯌꯥꯔꯣꯏꯌꯦ ꯄꯥꯔꯤ ꯅꯪꯅ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯤꯡꯖꯦꯜꯅ ꯈꯪꯕꯤꯗꯦ ꯍꯥꯏꯗꯅ ꯇꯛꯁꯤ ꯁꯣꯟꯖꯕ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯌꯥꯗ ꯋꯥꯖꯕ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯃꯁꯤꯃꯗꯤ ꯅꯪꯅ ꯈꯪꯕꯤꯌꯣ ꯄꯥꯔꯤ ꯑꯩ ꯆꯠꯂꯒꯦ